ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ ꯁꯤꯡ ꯅꯤꯡꯊꯧꯖꯝꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯌꯥꯏ ꯇꯃꯒꯤ 138 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯇꯣꯂꯦꯟꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯗꯨ ꯂꯨꯁꯤ ꯑꯃꯗꯤ ꯊꯥꯔꯤꯛ ꯊꯥꯗꯣ ꯃꯄꯤꯔꯥ ꯁꯦꯜꯂꯒ ꯌꯦꯡꯖꯔꯒ ꯂꯩꯔꯤ ꯇꯣꯂꯦꯟꯒꯤ ꯃꯇꯨꯡ ꯑꯗꯣꯝꯗ ꯌꯦꯡꯂꯨꯕ ꯅꯠꯇꯦ ꯃꯆꯥꯅꯤꯄꯥ ꯇꯣꯂꯦꯟ ꯃꯄꯨꯔꯣꯏꯕ ꯇꯣꯂꯦꯟ ꯑꯗꯨꯗ ꯂꯨꯁꯤ ꯑꯃꯗꯤ ꯊꯥꯔꯤꯛ ꯊꯥꯗꯣ ꯃꯤꯠꯐꯝ ꯍꯣꯡꯗꯨꯅ ꯌꯦꯡꯉꯒ ꯂꯩꯔꯤ ꯇꯣꯂꯦꯟ ꯃꯀꯣꯏ ꯃꯔꯥꯡ ꯃꯁꯪꯅ ꯏꯁꯣꯡ ꯁꯣꯡꯈꯩ ꯃꯁꯥꯗꯨ ꯀꯨꯆꯨ ꯇꯥꯏꯐꯦꯠ ꯇꯥꯈꯩ ꯃꯌꯥꯡ ꯑꯗꯨ ꯈꯔ ꯀꯪꯂꯒ ꯂꯥꯛꯂꯤꯕꯗꯨꯗ ꯊꯥꯔꯤꯛ ꯊꯥꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ ꯅꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯕꯗ ꯑꯩꯈꯣꯏꯗꯤ ꯋꯥꯔꯕꯅꯤ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯃꯈꯣꯡꯗꯤ ꯇꯥꯗꯅ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯁꯤꯡꯂꯥꯏꯗꯣ ꯍꯧꯅ ꯑꯃꯨꯛꯇꯪ ꯈꯣꯡꯂꯛꯂꯝꯃꯤ ꯁꯤꯡꯂꯥꯏ ꯑꯗꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯨꯁꯤ ꯑꯃꯗꯤ ꯊꯥꯔꯤꯛ ꯊꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥꯗꯨ ꯊꯛ ꯊꯪꯅꯤꯈꯩ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯈ꯭ꯔꯦ ꯇꯣꯂꯦꯅ ꯏꯃꯥ ꯂꯨꯁꯤꯌꯥ ꯅꯈꯣꯏ ꯑꯃꯨꯛꯇ ꯄꯥꯈꯠꯈꯤꯒꯅꯨ ꯎꯔꯕ꯭ꯔꯥ ꯃꯁꯤꯅꯤ ꯈꯣꯌꯨꯝ ꯂꯥꯏ ꯍꯪꯂꯛꯇꯒꯤ ꯂꯩꯔꯛꯂꯕ ꯅꯣꯡꯁꯥꯕ ꯁꯤꯡꯂꯥꯏ ꯍꯥꯏꯕꯗꯣ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯅ ꯏꯈꯨꯠꯃꯛꯅ ꯐꯥꯔꯒ ꯁꯤꯖꯤꯟꯅꯔꯝꯂꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯊꯥꯗ꯭ꯔꯤꯕ ꯃꯈꯩ ꯆꯠꯂꯔꯣꯏ ꯑꯩꯒꯤ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯂꯒ ꯂꯩꯔꯒꯗꯕꯅꯤ ꯄꯥꯈꯠꯀꯅꯨ ꯏꯃꯥ ꯃꯍꯥꯛꯀꯤ ꯃꯇꯦꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯑꯃꯨꯛ ꯅꯧꯅ ꯊꯤꯕ ꯐꯪꯖꯕꯅꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯏꯃꯨꯡ ꯑꯗꯣꯝꯗꯒꯤ ꯇꯨꯝꯃꯨꯡ ꯑꯗꯨ ꯊꯣꯛꯂꯛꯏ ꯏꯕꯨꯡꯉꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯍꯥꯛꯅ ꯄꯨꯔꯛꯄꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯏꯕꯨꯡꯉꯣ ꯇꯧꯍꯩꯗꯦꯅꯦ ꯏꯕꯨꯡꯉꯣ ꯌꯨꯝ ꯀꯣꯟꯕ ꯏꯪꯈꯣꯜ ꯀꯣꯟꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯃꯍꯧ ꯀꯥꯗꯨꯅ ꯁꯥꯎꯔꯕ ꯇꯥꯏ ꯃꯁꯤꯕꯨ ꯌꯨꯝ ꯏꯪꯈꯣꯜꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯄꯥꯏꯍꯟꯈ꯭ꯔꯣ ꯏꯕꯨꯡꯉꯣ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯔꯕꯗꯤ ꯌꯨꯝ ꯏꯪꯈꯣꯜ ꯀꯣꯟꯕ ꯂꯥꯏ ꯑꯁꯤ ꯃꯊꯨꯡ ꯃꯔꯥꯝ ꯍꯧꯔꯛꯄ ꯇꯥꯔꯦ ꯇꯣꯂꯦꯅ ꯕꯥꯕꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯕꯥꯕꯅ ꯈꯜꯂꯤꯕꯗꯨꯅ ꯇꯣꯉꯥꯜꯂꯤ ꯕꯥꯕꯅ ꯈꯜꯂꯤꯕ ꯁꯤꯡꯂꯥꯏ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯃꯍꯨ ꯃꯌꯥꯏ ꯀꯟꯕ ꯐꯠꯇꯕ ꯁꯤꯡꯂꯥꯏꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯁꯤꯡꯂꯥꯏ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ ꯈꯣꯌꯨꯝ ꯂꯥꯏ ꯃꯍꯥꯛꯀꯤ ꯈꯨꯅꯦ ꯁꯥꯕ ꯑꯣꯏꯔꯤꯕ ꯁꯤꯡꯂꯥꯏ ꯑꯃꯈꯛꯅꯤ ꯃꯗꯨꯅ ꯈꯟꯕꯤꯒꯅꯨ ꯕꯥꯕꯥ ꯇꯣꯂꯦꯟ ꯉꯁꯥꯏ ꯃꯈꯩ ꯑꯀꯥꯎ ꯄꯨꯔꯩ ꯆꯠꯂꯨꯔꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛꯇꯗ ꯂꯨꯁꯤꯌꯥ ꯏꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯂꯩꯉꯝꯗꯤ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯋꯥꯍꯩ ꯀꯌꯥꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯥꯏꯉꯝ ꯑꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯃꯃꯤꯠ ꯑꯗꯨ ꯇꯔꯥꯎ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ ꯃꯄꯥ ꯂꯥꯛꯄꯗꯨꯗ ꯈꯤꯒꯠꯅꯩ ꯃꯄꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯤ ꯃꯀꯣꯏ ꯃꯔꯥꯡ ꯏꯁꯣꯡ ꯁꯣꯡꯂꯕꯁꯨ ꯇꯣꯂꯦꯟ ꯑꯗꯨꯕꯨ ꯃꯄꯥꯅꯤ ꯍꯥꯏꯗꯅ ꯈꯪꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤꯕ ꯇꯣꯂꯦꯅ ꯑꯣ ꯏꯆꯥ ꯅꯨꯡꯁꯤ ꯊꯣꯏꯔꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯥꯏꯉꯝ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯁꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯖꯔꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ ꯑꯩꯁꯤ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯃꯇꯝ ꯈꯔ ꯊꯥꯔꯨꯕꯁꯤꯗ ꯏꯄꯥꯡ ꯀꯥꯏꯅꯔꯕꯒꯨꯝ ꯇꯧꯔꯨꯔꯦ ꯑꯩꯗꯤ ꯂꯨꯁꯤ ꯅꯍꯥꯛ ꯑꯃꯨꯛꯇ ꯆꯪꯂꯛꯎꯅꯤ ꯉꯁꯥꯏ ꯃꯈꯩ ꯇꯣꯂꯦꯟꯒꯤ ꯃꯔꯦꯡꯕꯥꯟꯗ ꯅꯞ ꯍꯥꯗꯨꯅ ꯂꯩꯔꯝꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯇꯣꯂꯦꯟꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥ ꯎꯍꯟꯗꯅ ꯆꯣꯡꯊꯣꯛꯈ꯭ꯔꯕꯅꯤ ꯃꯍꯥꯛꯇꯤ ꯏꯃꯨꯡ ꯑꯁꯤꯗ ꯆꯪꯕ ꯌꯥꯗꯦ ꯌꯨꯝꯂꯥꯏ ꯑꯣꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯄꯥꯏꯔꯒ ꯂꯩꯔꯤ ꯃꯈꯥ ꯊꯪꯕ ꯅꯥꯀꯥꯗꯣꯝꯗ ꯁꯦꯟꯖꯦꯡꯒꯤ ꯀꯣꯟꯌꯥꯏꯗꯣ ꯆꯦꯝꯅ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗꯁꯨ ꯃꯣꯟ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯇꯣꯂꯦꯅ ꯂꯨꯁꯤ ꯎꯔꯕ꯭ꯔꯥ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯗꯥꯡ ꯑꯁꯤꯗ ꯁꯤꯔꯤꯕꯁꯤ ꯃꯁꯤ ꯀꯔꯤꯅꯣ ꯈꯪꯂꯕ꯭ꯔꯥ ꯂꯨꯁꯤꯅ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯑꯃꯨꯛꯇꯕꯨ ꯈꯪꯖꯗꯦ ꯍꯥꯏꯌꯣ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯁꯅꯥ ꯃꯆꯨꯒꯨꯝꯅ ꯇꯔꯪꯂꯕ ꯇꯣꯂꯦꯅ ꯂꯨꯁꯤꯌꯥ ꯃꯁꯤꯅꯤ ꯅꯪꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤꯅꯤ ꯈꯨꯠꯆꯤ ꯑꯀꯣꯟꯕꯤ ꯍꯥꯏꯕꯗꯨ ꯃꯁꯤꯅꯤ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯅ ꯄꯩꯔꯒ ꯊꯝꯂꯕ ꯄꯨꯀꯩꯗꯨꯗꯒꯤ ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯏꯆꯥ ꯂꯥꯏꯉꯝꯅ ꯃꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ ꯑꯩꯅ ꯈꯨꯠꯁꯤꯟꯅꯔꯒꯗꯕꯅꯤ ꯁꯤ ꯑꯩꯒꯤ ꯈꯨꯠꯁꯤꯗꯒꯤ ꯂꯧꯊꯣꯛꯈꯤ ꯇꯣꯂꯦꯟ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯗ ꯁꯤꯔꯤꯕ ꯈꯨꯠꯆꯤ ꯑꯀꯣꯟꯕꯤ ꯑꯗꯣ ꯂꯧꯊꯣꯛꯏ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕꯅꯣ ꯏꯆꯥꯅꯨꯄꯥ ꯂꯥꯏꯉꯝ ꯑꯁꯤ ꯌꯦꯡꯉꯨꯅꯤ ꯈꯨꯠꯆꯤ ꯑꯀꯣꯟꯕꯤꯁꯤ ꯎꯕꯗ ꯃꯃꯤꯠ ꯃꯅꯥꯗꯤ ꯇꯥꯈꯠꯇꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯕꯁꯤ ꯇꯣꯂꯦꯟ ꯈꯨꯠꯆꯤ ꯑꯀꯣꯟꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯈꯨꯠꯆꯤ ꯑꯀꯣꯟꯕ ꯈꯨꯗꯥꯡꯗ ꯁꯤꯕ ꯌꯥꯔꯤꯕꯗꯣ ꯃꯍꯥꯛꯅ ꯀꯟꯅ ꯆꯤꯡꯊꯣꯛꯏ ꯆꯤꯡꯊꯣꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯨꯠꯆꯤ ꯑꯀꯣꯟꯕꯤꯗꯣ ꯍꯥꯟꯅꯒꯤ ꯆꯥꯡꯗꯨꯗꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ ꯄꯟꯊꯗꯤ ꯇꯣꯂꯦꯟ ꯋꯥ ꯉꯥꯡꯗꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯥꯏꯉꯝꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯈꯨꯠꯆꯤ ꯑꯀꯣꯟꯕꯤ ꯑꯗꯣ ꯁꯤꯖꯤꯟꯈ꯭ꯔꯦ ꯍꯦꯛ ꯁꯤꯖꯤꯟꯈꯤꯕꯒ ꯃꯆꯥꯅꯨꯄꯥ ꯂꯥꯏꯉꯝꯒꯤ ꯃꯁꯥ ꯄꯨꯝꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯃꯨꯛꯇ ꯐꯥꯎꯗ꯭ꯔꯤꯕ ꯃꯉꯥꯜ ꯑꯃꯈꯛ ꯃꯁꯥ ꯑꯁꯤꯗ ꯐꯥꯎꯔꯔꯤ ꯑꯉꯥꯡ ꯃꯆꯥ ꯂꯥꯏꯉꯝꯒꯤ ꯃꯁꯥꯗ ꯃꯉꯥꯜ ꯑꯗꯨ ꯐꯥꯎꯔꯛꯄꯗ ꯇꯣꯂꯦꯟ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯔꯒ ꯂꯨꯁꯤ ꯌꯦꯡꯉꯣ
ai khoi ani gi sanu palai ngam masi kaya da ngak leb no mahaki masa sida khuchi a kon bisna matam kaya da gi ai gi sanu palai ngam masi bu ngai ra ga lai ra ka sa mana kri mahaki makhwang pa sida khuchi a kon bisi ai na sing thuk la ga season khi ba da gi isa gi masa da matik manga lama phudor li basi ura bra ai gi sanu palai ngam arai ba amati oi roi tauru thabak khuding makta mai pakpa mina laksaba yadaba bithoi mien ba haib do oi ra ga da Lucy su harau bana muktoi beloi kri mapuroi bana purak liba masanu pagi khudol pot ado masanu pagi haksang hek si khibaga shana masugi matik mangalama angang masadu gi masad gi phudorak lami mata masi maktada tolengi sumang matol gi mapada paira ge leri bisingla ado hauna konglak lami tolena Lucy phari adudi ai hause mak satabi yada ba malairi ai chat lukhi thuna mak yum da halak na bataugi ima baba nasa muk sasaruki tumbungna ibungo nanga mukada yusat ki haibado yum masina haglai tabadagi itak tak tuni isi sirga lairobani ngasina hangna lakpasi di sat pa yaro ibungo kada ituno na hangna muk sat kadabasi tolena baba ai mioi kharagi thawai kallu da yadabani tamya thel khulda ai sat ta yadabani baba tamya thel khullado awabana langoi sellaga lairari tharik thana ibungo nahak amuk hana tamya thel khulda set pe haroi mamangi matamda aina hai khiba natra nang si sirubudagi hinglakpani ni bungo nang ima na hai basini nang na tamya thel khulda he khong thangdokga set khiba tarabadi ima hatpagi pap nang na pubo oyuko wahai kya si hai ga tarik thado mapi sadum ta na laimai thakta makhong sangai tinthoklaga kappaga leirari tole su chaning lamba ithil pumbadu khudak asida khangmang mangkri kari noima aina yai phamangol tanjagi mioi kiyagi thawai kallugi haine sat ke thawrang tawraga imana adu gumlaba akan bawa haina sagi mafamda haiba hona branima as karino haina tawgada si karino aige pusina lairi makai tamya thel khu nahak pu nungai na badu honagi haine khankhiba ngasi diari ma taragadra tolen su pai leijada mapi sadum taana kapsari tumung suwa ngang jebangamti nakala maromdana singlairo lau khongli yena khada koi pai ram lairi mi adu su shumang matola dum da pairi tolena du mang na makhut khatun kauri toleni amarom na mama aduna akan babu khai kya ni singsiap thakhi badagi makhong thang ma thok pangam dana leisari mata masi maktada nong saba singla do masadu leiba yarak tramani ma ki matam yauratuna mai kai slai khangdan amuk tang hauna khonglam laga mayadagi maibul male matia thakta kam laga nongpok thang basing sang kai domda pai khri arubu toleni matung inarakhi lairi mi gi thawai miri ladudi yuma sigia koi bida koi pai duna dumak lehaw mata masi maktada nakal namarom dana kamdawi agor pambi kayana thanna hauraba umanga duda karonga madi simla do ngasai makai makhoi di mikap ka thok lubanati numina wato long khraba mata masida matai manaw ani makto mami singlak lami simla du su ahing nung suai bado tumoi tumdabai tawroni karong de sungtum tumdraba gumbani maki nupi simla madi masa nupi apisina de bu senamada karong na munna khanjil do bagi wani mamangi matamda tamya thel khol gi nongkok pang mai ki yadom na laikhiba agor pambi kaya na horba umanga dodi makhoi na hausik lairi basi male masi tayo na khibadagi mafam masi da agor pambi gi umanga si lakhibani hausik ta mikap thoklak le karong ado simla adu di mikap thokti usadu da nga thaduna dum krok na khoklaga tummaga lairi karong na nong si di mapung phana ngalam ledana nong sa si da yak launa saraba ko kaya da fazira mai ke koi bisi ngarang ai khoi na mafum asi sangla khiba matam adudi mamsup tawro matam da sangak pana phasaba kaya si aina uwa phangkhini mamangi matam da aina u khibagum thengna khibagum tawri madu khalubagi matam naiti simla tawri si yengoni angang masa si tampak si da pamaga kaya da nungai na tumlibano simla karino saru seanga si itikti nong pungan nga laga leiram lesidi adudi taribra ai khoi mafam si thadok na batausi haidi ngarang ahinga du tumboi tumdoi tawbada isa se nongalam dai da domak nam thadun tumkhraba sani karong na yare se khara tumlabadi yaraba natro aidi ahinga du men man ta adrabani ni
nongalamdai du khaktene aina mit ushallibasi atai matamdadi mit ase sak yumkhatlaga maikai akoibisi senaraga leirabani lao usasidagi kumtharasi ngaiak leirabadi numisu sak yungangagani numina sak yunganglabadi mafamasi lai do muk mathi phongba tare ai garang kayari wakhre nangna khangdabagi wani lausi angang ado ingon pirao ai angang ado pamnagi aduga usidagi kumtharaklagi nangmona thana kumtharakpa ngamgadra adu budi karimata khanganu si angang sana mukta lo asum tawna matai manau ani makto agor pambi saurabudugi mathak masadu dai laima itamna kumtharakli panthari laima he yaukhibaga mafam adu thaduklam umang adugi wang ma adom da mak khongsan khirami palefam khangdriba khongsatni karama mafam da pallaga mapunchi adu lenga duribano haibdo karong na amuk lepatari mata masi maktada nakalla maromna kamdauri tamya thel kholdani ngasai euki matamdagi langna fanaba kaya ma tawduna larnga mamadi pautha mayado layeng ba yaba layeng khulladugi ahal oiba singna manama singna seme hida kaya amashu tharami adubu layok tino pa yaubra haidna amuksu nungsa thiba poi lairi ba ahal lamal singado lighting gi maramda khangba amati yaubunati kholakpa songpana ibungo sothe nanga sida mukte lao ipa nangonda kari guma mata haigi piba masi lo silakadawri makhoi ani asibu senari ngaida khullasi maikai mari mangase khoi namata senari ngarang ahing sumangai tawri baduna haksi khanglidana hore na hingdi madumna tokhonbe yadi taibung miwoi bai khoi asibu makhoi ne khudum sangadabaki asingba tanja mangaira gleibaga samanari nibago songpana baba madubum namang aisu khangdabanati adubu itaw langa mamadi ta pauthamai makhoi ani asi hana pharabadi thabak pum namak si thokadabani aduga angang atopa ani yauri basina masina khara tap tharabasu yagani makhoi ani yaudrabadi ai thaupum namak si pang mangam loidori baba ashumna tawrasi horeni itaw paiti amadi ai khoi ani na sillaga khullasi laira khulakta sangnaba haidana ai khoi pum namak khona jarogi songpana pharibungo adumna tawro nakhuta khulai do adumak payo nahangna sepa mafung khuding makta ipada karigumba aruwa amasu khanagadaba malairi ngasigi numit faudi yengasi aduga karigumba ngasigi numita laksin mangamdrabadi hayengi numitta ipan arutpa pura mamadi nangonda soidna taklagadabani selo natau paiti adu kaururo aduga kari phagadi haibadu kupna tanarasi chothi adu panthari makhuta kaileng se adu pairaga paiti gi mayum tamna selaklami amaromdana paiti adu mama pela amadi masal nupi tharai maduga mangola du da famduna nungsung nungsana duna leirami sothena hathu lakpa ubada paiti na itaw lakpa yamna phari aisu itaw duwa ma haidna khalamni bani itaw sothena kainu ni itaw na hainin bawa du de dong hektam khaidu kari leirabagi paiti na itaw wasi tongan ba mani ngarang ahing ado tarui gi mayum na pamu mari pan ba adu lammi haidna wawa longna ribasina khoi tada brani aduga makhoi gi mamang thong adu da sapu kan dup khausilak lami hairi etaw masida boy khoi kari taw godabno makhoi imung nungi miwo singa dusu akiba pakhat pa kaya mag loina duna yum madu gi mapa langa thoktraba sami masini taw aina khanjaba madi lei taw sothina kari tarui gi mayum dal ammi haiba aduga thong adu phakai na bagi damak tawram li haiba phai ngasigi numitari makhoi kana no lakte laksen aina pairi ba kaileng se khula asina mathabang apa du iram phatki itaw yum da selasi kari no tanaga da khara le hori ai khoi pabna suita un hakpu ngai du le horabani paiti edo panthari sothi ga loina na sothi gi mayum tamna la ami mata masimakte da nakalla marom da kamdori tamya thel khulgia khoi beda musin murab uzau kaya na horiba uzau singadu gi matol masa sing makhong singadu da pamo mari panba jiba singado ya ka laudra makhuta kari guma asang posak ma pairaga chong phanare yonga magum sanari mata masimakte dani tamya thel khulgin nong pokpang mai ka yadomda muraba upal kaya na hori badu gi manum khara sangsilaga kari gumba matum taba irang langba shauraba musin mo posak amakhak langna kapga lairibdo madugi manum dagi kari guma sauda ba khonsela mana makhoi gi maroda wahai kya shu hairi khonjela dudi asuki matik akiba pokningai gi masakni nganglak liba khonjela du taraga saura ba amu upal singi masamari ndamari makhong gi yata dun potha dun leiba makhoi singado makhut mari pan mudo harauna jagoi khudek tammugumna phan songdan makhut masa sindu hai mata masi makti da khangauri nongdo latia thak asida kari gumba
ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃꯅ ꯂꯥꯛꯇꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯥꯝꯕꯣꯝ ꯃꯔꯤ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯗꯨ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯑꯀꯤꯕꯅ ꯄꯣꯛꯅꯔꯤ꯫ ꯆꯥꯎꯔꯕ ꯎꯖꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯇꯣꯜ ꯇꯝꯅ ꯂꯣꯏꯅꯃꯛ ꯀꯥꯈꯠꯅꯔꯛꯏ꯫ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯑꯋꯥꯕ ꯇꯥꯔꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯂꯥꯎ ꯈꯣꯡꯂꯤ꯫ ꯃꯥꯅꯤ ꯃꯌꯥꯗ ꯃꯩꯕꯨꯜ ꯀꯥꯝꯅ ꯃꯥꯂꯦꯝ ꯑꯇꯤꯌꯥ ꯊꯛꯇ ꯄꯥꯏꯔꯤꯕꯗꯣ ꯑꯇꯩ ꯅꯠꯇꯦ ꯇꯣꯂꯦꯟꯒꯤ ꯈꯣꯡꯕꯨ ꯑꯣꯏꯔꯤꯕ ꯅꯣꯡꯁꯥꯕ ꯁꯤꯡꯂꯥꯏ ꯑꯗꯨꯅꯤ꯫ ꯅꯣꯡꯁꯥꯕ ꯁꯤꯡꯂꯥꯏ ꯑꯗꯨꯅ ꯇꯝꯌꯥꯊꯦꯜ ꯈꯨꯜꯒꯤ ꯅꯣꯡꯄꯣꯛ ꯄꯥꯡꯉꯧ ꯀꯌꯥ ꯁꯣꯝꯅ ꯂꯩꯔꯤꯕ ꯄꯥꯝꯕꯣꯝ ꯃꯔꯤ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛ ꯋꯥꯏꯗꯨꯗ ꯃꯩꯕꯨꯜ ꯑꯗꯨꯅ ꯍꯥ ꯀꯥꯂꯧꯅ ꯀꯥꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯃꯩꯕꯨꯜꯁꯤꯡ ꯑꯗꯨ ꯀꯥꯝꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕꯗꯤ ꯅꯠꯇꯦ꯫ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯊꯛ ꯑꯗꯨꯗ ꯑꯉꯥꯡꯕ ꯃꯩꯕꯨꯜ ꯀꯌꯥ ꯑꯃ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯃꯌꯥꯗꯒꯤ ꯀꯥꯝꯂꯤꯕ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇ ꯁꯃꯥꯏ ꯂꯩꯔꯒ ꯑꯃꯨꯛ ꯇꯝꯌꯥꯊꯦꯜ ꯈꯨꯜꯁꯤꯗꯒꯤ ꯆꯠꯈ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯑꯃ ꯄꯤꯔꯝꯕꯒꯤ ꯃꯑꯣꯡꯅꯤ ꯅꯣꯡꯁꯥꯕ ꯁꯤꯡꯂꯥꯏ ꯑꯁꯤꯅ ꯇꯧꯔꯝꯃꯤꯕꯁꯤ꯫ ꯄꯥꯝꯕꯣꯝ ꯃꯔꯤ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯗꯨꯁꯨ ꯁꯤꯡꯂꯥꯏ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯎꯖꯥꯎꯁꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯏꯔꯪ ꯂꯪꯂꯕ ꯃꯨꯁꯤꯟꯃꯨꯅ ꯃꯇꯨꯝ ꯇꯥꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯤꯕꯗꯣ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯄꯨꯂꯞ ꯁꯣꯡꯂꯨꯞ ꯑꯣꯏꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯈꯨꯔꯨꯝꯖꯕꯒꯤ ꯃꯑꯣꯡꯗ ꯐꯝꯃꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯇꯨꯝ ꯇꯥꯔꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯨꯔꯕ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯀꯔꯤꯒꯨꯝꯕ ꯊꯧꯅꯥ ꯍꯥꯞꯄ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯁꯥ ꯂꯩꯊꯔꯛꯄ ꯃꯇꯝ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯣꯊꯦꯒꯤ ꯃꯌꯨꯝꯗꯅꯤ ꯄꯥꯏꯇꯤ ꯑꯃꯗꯤ ꯄꯥꯏꯇꯤꯒꯤ ꯃꯔꯨꯞ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯧꯈꯠꯇꯨꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯋꯥ ꯀꯌꯥ ꯇꯥꯅꯔꯤ꯫ ꯆꯣꯡꯄꯥꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯂꯣꯡ ꯀꯌꯥꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯆꯣꯡꯄꯥꯅ ꯏꯕꯨꯡꯉꯣ ꯄꯥꯏꯇꯤ ꯑꯩꯅ ꯉꯁꯤ ꯇꯥꯛꯂꯤꯕ ꯂꯥꯂꯣꯡ ꯑꯁꯤ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯈꯛ ꯂꯩ꯫ ꯃꯗꯨꯅ ꯑꯔꯣꯠꯄ ꯂꯥꯂꯣꯡ ꯑꯃꯗꯤ ꯅꯇꯥꯎ ꯁꯣꯊꯦ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯔꯒꯅꯤ꯫ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯇꯥꯔꯕꯁꯨ ꯍꯌꯦꯡꯗꯤ ꯅꯇꯥꯎ ꯅꯈꯣꯏ ꯑꯅꯤ ꯈꯛꯇ ꯆꯠꯂꯒ ꯑꯗꯨꯃꯛ ꯉꯝꯂꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥꯁꯨ ꯄꯥꯏꯅꯕ ꯇꯧꯔꯣ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯅꯈꯣꯏꯅ ꯁꯪꯒꯗꯕꯅꯤ꯫ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯕ ꯌꯥꯔꯦꯀꯣ꯫ ꯅꯈꯣꯏꯅ ꯁꯪꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯅꯈꯣꯏꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯐꯝꯗꯦꯡꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯣꯝ ꯃꯔꯤ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯗꯨ ꯂꯥꯛꯂꯕꯁꯨ ꯅꯈꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯁꯃꯨ ꯃꯌꯣꯡ ꯌꯥꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯅꯈꯣꯏꯅ ꯉꯝꯖꯕꯤ ꯊꯥꯗꯅ ꯈꯣꯜꯂꯥꯎ ꯊꯥꯗꯅ ꯂꯥꯎꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯅꯕ ꯆꯦꯜꯂꯛꯀꯅꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯑꯆꯝꯕ ꯂꯥꯂꯣꯡ ꯍꯥꯏꯕꯁꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯇꯣꯂꯦꯟꯒꯤ ꯃꯐꯝꯗ ꯃꯃꯥ ꯊꯥꯔꯤꯛ ꯊꯥꯅ ꯉꯁꯥꯏꯗꯒꯤ ꯋꯥ ꯑꯃ ꯍꯧꯗꯣꯛꯂꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯅꯤ ꯇꯁꯦꯡꯅꯃꯛ ꯑꯉꯛꯄ ꯑꯃ ꯄꯣꯛꯏ꯫ ꯊꯥꯔꯤꯛ ꯊꯥꯅ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯥꯃꯁꯤꯡꯗꯨ ꯊꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤꯅꯦ ꯑꯩꯈꯣꯏꯁꯤ ꯈꯨꯜ ꯊꯪꯅꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯤ ꯀꯅꯥꯁꯨ ꯇꯥꯕ ꯎꯗꯦ꯫ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯄꯥꯠ ꯇꯨꯔꯦꯟ ꯆꯤꯡ ꯉꯥꯛꯇ ꯉꯥꯏꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯈꯤꯕ ꯅꯪꯒꯤ ꯃꯥꯃꯁꯤꯡ ꯑꯗꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ? ꯃꯐꯝ ꯀꯔꯤꯗꯕꯨ ꯂꯩꯔꯝꯒꯗꯕ ꯍꯥꯏꯕꯗꯣ ꯅꯍꯥꯛꯅ ꯈꯣꯡꯒꯠꯂꯤꯗꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯇꯣꯂꯦꯅ ꯏꯃꯥ ꯑꯩ ꯀꯔꯤ ꯍꯥꯏꯔꯁꯤꯒꯦ ꯏꯃꯥ? ꯑꯩꯈꯣꯏꯒꯤ ꯃꯥꯃꯁꯤꯡꯅ ꯂꯩꯔꯝꯒꯗꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯍꯣꯏ ꯑꯩ ꯊꯤꯔꯒꯗꯤ ꯌꯦꯡꯖꯒꯦ ꯏꯃꯥ꯫ ꯑꯩꯒꯤ ꯇꯧꯒꯗꯕ ꯏꯊꯧꯁꯤꯡ ꯑꯁꯤꯒ ꯐꯔꯦ ꯏꯃꯥ ꯅꯆꯥ ꯍꯧꯖꯤꯛꯃꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯃꯁꯤꯡ ꯑꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯈꯣꯏꯕꯨ ꯐꯪꯕ ꯉꯝꯂꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯉꯝꯖꯒꯦ ꯏꯃꯥ꯫ ꯊꯥꯔꯤꯛ ꯊꯥꯅ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ? ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯗꯨꯕꯨ ꯇꯧꯍꯣꯏꯕ ꯊꯕꯛꯂ ꯍꯥꯏꯕꯅꯤ꯫ ꯉꯁꯤꯗꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯆꯠꯀꯗꯕꯅꯤꯀꯣ꯫ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯅꯁꯥꯁꯦ ꯄꯣꯊꯥꯖꯔꯣ꯫ ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯂꯥꯟꯅ ꯈꯜꯂꯤꯕꯅꯣ? ꯅꯪꯒꯤ ꯃꯥꯃꯁꯤꯡ ꯑꯗꯨ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯗ꯭ꯔꯕꯅꯤ ꯏꯕꯨꯡꯉꯣ? ꯃꯈꯣꯏꯗꯤ ꯎꯁꯤꯜꯅ ꯑꯁꯤ ꯅꯍꯥꯛꯅ ꯐꯪꯅꯕ ꯊꯤꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯏꯃꯥꯅ ꯊꯥꯖꯩ꯫ ꯇꯨꯃꯨꯡ ꯑꯗꯨꯁꯨ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥ ꯅꯪꯅ ꯅꯆꯥꯅꯨꯄꯥ ꯑꯁꯤꯗ ꯀꯔꯤꯅꯣ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯤꯕꯗꯨꯕꯣ? ꯑꯉꯥꯡꯁꯤ ꯋꯥꯅ ꯆꯥꯛꯅ ꯂꯥꯡꯐꯩꯗ ꯃꯇꯝ ꯀꯌꯥ ꯆꯠꯂꯨꯕꯒꯤ ꯌꯨꯝ ꯌꯧꯖꯔꯒ ꯏꯔꯦꯟꯖꯅ ꯄꯣꯊꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯕꯣ? ꯇꯣꯂꯦꯅ ꯕꯥꯕꯥ ꯅꯆꯥꯒꯤ ꯐꯝꯗ ꯍꯧꯖꯤꯛ ꯋꯥꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ꯫ ꯅꯆꯥꯅ ꯄꯣꯊꯥꯒꯗꯕ ꯃꯇꯝꯕꯨꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯐꯔꯦ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯨꯅ ꯂꯩꯔꯒꯦ꯫ ꯑꯗꯨꯒ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯃꯁꯤꯡꯅ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯋꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅ ꯐꯪꯅꯕꯒꯤꯗꯃꯛ ꯊꯤꯖꯔꯒꯦ ꯕꯥꯕꯥ꯫ ꯑꯁꯨꯝ ꯇꯧꯅ ꯃꯃꯥ ꯊꯥꯔꯤꯛ ꯊꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯣꯂꯦꯟꯁꯨ ꯌꯥꯅꯤꯡꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯗꯤ ꯈꯣꯡꯒꯨꯜꯂꯤꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯁꯤ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯗꯒꯤ ꯏꯀꯥꯎ ꯀꯥꯎꯕ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯗꯣ ꯑꯇꯩ ꯑꯣꯏꯔꯝꯗ꯭ꯔꯤ ꯁꯦꯟꯖꯤꯡꯒꯤ ꯀꯣꯟꯌꯥꯏꯗꯣ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯆꯪꯗ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯇꯨꯅ
Ima, ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯁꯤꯗ ꯂꯩꯔꯤꯕ ꯁꯦꯟꯖꯤꯡꯒꯤ ꯀꯣꯟꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯔꯨꯒꯦ ꯏꯃꯥ ꯊꯥꯔꯤꯛ ꯊꯥꯅ ꯏꯕꯨꯡꯉꯣ ꯅꯪ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯂꯒꯅꯨꯗ ꯅꯪꯇꯕꯨ ꯑꯗꯨꯃꯛ ꯁꯣꯜꯂꯒ ꯂꯩꯔꯕꯅꯤ ꯃꯗꯨ ꯑꯍꯤꯡ ꯅꯨꯡꯁꯣꯏꯕ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯤ ꯍꯥꯠꯀꯅꯤ ꯇꯨꯞꯀꯅꯤ ꯍꯥꯏꯗꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯁꯥꯔꯒ ꯑꯗꯨꯃꯛ ꯂꯥꯎ ꯈꯣꯡꯗꯨꯅꯁꯨ ꯇꯧꯏ ꯑꯩꯈꯣꯏꯗꯤ ꯀꯤꯕꯅ ꯏꯃꯧꯒꯁꯤ ꯑꯍꯤꯡꯒ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯇꯧꯔꯕꯅꯤ ꯅꯍꯥꯛꯄꯨ ꯁꯤꯡꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯆꯪꯈ꯭ꯔꯒꯅꯨ ꯍꯥꯏꯕꯅꯤ ꯏꯃꯥꯗꯤ ꯄꯪꯄꯥꯗ ꯄꯥꯈꯠꯂꯤ ꯇꯣꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯃꯥ ꯃꯍꯥꯛꯅ ꯐꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯃꯁꯤꯕꯨ ꯑꯗꯨꯃꯛ ꯌꯦꯅꯈꯥꯁꯤꯗ ꯂꯩꯕ ꯌꯥꯔꯒꯗ꯭ꯔꯥ ꯅꯁꯥ ꯑꯩꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯋꯥꯁꯛꯈꯤꯕꯗꯨꯅꯤ ꯌꯥꯏꯇꯔꯦꯁꯤ ꯑꯩꯅ ꯎꯠꯀꯨꯝꯅ ꯇꯨꯝꯅ ꯃꯥꯡꯍꯟꯒꯅꯤ ꯃꯁꯤ ꯅꯁꯥꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯃꯍꯥꯛꯅ ꯉꯝꯂꯕꯗꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯁꯅꯨ ꯑꯩꯍꯥꯛꯅ ꯉꯝꯂꯕꯗꯤ ꯃꯍꯥꯛꯄꯨ ꯎꯠꯀꯨꯝꯅ ꯇꯨꯝꯅ ꯃꯥꯡꯍꯟꯒꯅꯤ ꯏꯃꯥ ꯋꯥꯍꯩ ꯀꯌꯥꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟ ꯃꯈ꯭ꯌꯥ ꯁꯤꯛꯑꯒ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯆꯪꯉꯛꯏ ꯎꯔꯤ ꯏꯁꯪꯅ ꯏꯀꯥ ꯀꯥꯔꯗꯅ ꯁꯦꯟꯖꯤꯡꯒꯤ ꯀꯣꯟꯌꯥꯏ ꯑꯗꯨ ꯆꯦꯞꯄꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯆꯨꯡꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯣ ꯍꯦꯛ ꯎꯕꯗ ꯏꯁꯥꯗ ꯁꯧꯔꯥꯡꯅꯅ ꯂꯥꯛꯑꯝꯕ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛꯇꯣ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯏꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒꯗꯤ ꯌꯦꯡꯎꯒꯦ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯁꯦꯟꯖꯤꯡꯒꯤ ꯀꯣꯟꯌꯥꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯤꯡꯒꯥꯡ ꯐꯝꯃꯒ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯁꯤꯜꯗꯁꯨ ꯀꯔꯤꯒꯨꯝꯕ ꯂꯩꯋꯥ ꯈꯔ ꯁꯣꯟꯕꯒꯨꯝ ꯇꯧꯏ ꯃꯇꯝ ꯑꯁꯤꯃꯛꯇꯗꯅꯤ ꯇꯣꯂꯦꯟꯒꯤ ꯇꯨꯡ ꯑꯗꯣꯝꯗ ꯀꯣꯛꯇ ꯆꯨꯔꯥ ꯊꯦꯠꯄꯤ ꯐꯤ ꯑꯉꯧꯕ ꯁꯦꯠꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯂꯦꯟꯒꯤ ꯃꯔꯦꯡ ꯕꯥꯜ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯍꯥꯏꯗꯨꯅ ꯊꯥꯔꯛꯏ ꯇꯣꯂꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥ ꯑꯗꯣ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯛꯏ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯃꯌꯥꯗꯨ ꯏꯍꯤ ꯈꯤꯒꯠꯈꯩ ꯇꯣꯂꯦꯟꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯛꯆꯔꯤ ꯇꯣꯂꯦꯟꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯃꯨꯛ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯒ ꯂꯥꯛꯂꯤꯅꯤ ꯅꯍꯥꯛ ꯅꯥꯔꯝꯗ ꯆꯠꯄ ꯌꯥꯗꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯅ ꯂꯩꯔꯤꯕꯁꯤ ꯅꯍꯥꯛ ꯑꯩꯒ ꯀꯨꯏꯅ ꯂꯣꯏꯅꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯂꯦꯟꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯅꯥꯁꯨꯡꯗꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣ ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ ꯑꯩꯅ ꯏꯟꯅꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯇꯥꯂꯣꯏꯁꯤꯡꯅ ꯆꯟꯖꯒꯦ ꯍꯥꯏꯗꯅ ꯏꯟꯅꯔꯛꯂꯤꯕꯅꯤ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯁꯨ ꯉꯝꯂꯣꯏ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯋꯥꯍꯩ ꯀꯌꯥꯁꯤ ꯍꯥꯏꯔꯝꯂꯒ ꯈꯤꯒꯠꯂꯒ ꯑꯃꯨꯛ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ ꯇꯣꯂꯦꯟꯗꯤ ꯇꯤꯟꯕꯤ ꯀꯥꯕ ꯑꯃ ꯌꯥꯎꯔꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯎꯒꯅꯤ ꯈꯟꯕꯗ ꯃꯁꯦꯜꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯈꯪꯗ꯭ꯔꯦꯗ ꯂꯥꯏꯔꯃꯤꯔꯦꯁꯨ ꯃꯦꯟꯃꯥꯟ ꯇꯥꯔꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯒ ꯊꯣꯏꯅ ꯆꯪꯂꯨꯕ ꯌꯥꯗꯦ ꯁꯦꯟꯖꯤꯡꯒꯤ ꯀꯣꯟꯌꯥꯏ ꯑꯁꯤ ꯑꯩ ꯑꯃꯨꯛꯇꯕꯨ ꯁꯣꯛꯂꯒ ꯌꯦꯡꯈꯤꯒꯦ ꯃꯇꯝ ꯀꯨꯏꯔꯤ ꯁꯦꯟꯖꯤꯡꯒꯤ ꯀꯣꯟꯌꯥꯏ ꯄꯥꯏꯔꯨꯗꯕ ꯑꯁꯨꯝꯅ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯑꯣꯏꯔꯨꯗꯕꯅ ꯁꯦꯟꯖꯤꯡꯒꯤ ꯀꯣꯟꯌꯥꯏ ꯑꯗꯨꯒꯤ ꯃꯅꯥ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯊꯦꯡꯂꯨꯕꯅꯤ ꯃꯈꯨꯠ ꯑꯗꯨ ꯑꯁꯥꯕ ꯃꯩꯅ ꯄꯣꯛꯄꯒꯨꯝꯅ ꯁꯤꯡ ꯂꯥꯎꯏ ꯃꯁꯥꯗꯨ ꯆꯩꯅꯥ ꯐꯪꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯝꯃꯤ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯆꯨꯝꯃꯤꯗꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯅ ꯄꯥꯏꯕ ꯊꯦꯡꯕ ꯌꯥꯈꯤꯗꯕꯅꯤ ꯑꯩꯗꯤ ꯄꯪꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯤ ꯃꯁꯤ ꯀꯔꯝꯅ ꯇꯧꯒꯅꯤ ꯃꯁꯤꯕꯨ ꯍꯥꯟꯅ ꯃꯥꯡꯍꯟꯕ ꯉꯝꯂꯕꯗꯤ ꯑꯩꯅ ꯌꯥꯏ ꯇꯔꯦꯠ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯌꯥꯏ ꯇꯔꯨꯛ ꯈꯛꯇ ꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯏꯁꯝ ꯁꯝꯅ ꯃꯁꯤ ꯑꯩꯅ ꯃꯥꯡꯍꯟꯕꯗꯤ ꯌꯥꯔꯣꯏ ꯃꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯄꯥꯝꯕꯩ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯍꯥꯟꯅ ꯑꯩ ꯈꯣꯌꯨꯝ ꯂꯥꯏꯃꯤꯠ ꯊꯥꯜꯂꯒ ꯌꯦꯡꯗꯕ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯀꯌꯥꯁꯤ ꯈꯜꯂꯒ ꯇꯣꯂꯦꯟ ꯑꯗꯣ ꯀꯨꯏꯅ ꯂꯩꯊꯗꯕꯤꯗ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯥꯗ ꯏꯃꯥ ꯁꯨꯃꯥꯡ ꯊꯤꯂꯣꯡꯈꯥꯁꯤ ꯅꯥꯄꯤꯅ ꯏꯁꯪ ꯁꯪꯅ ꯍꯧꯔꯤꯕꯁꯤꯕꯨ ꯅꯠꯇꯦꯅꯤ ꯑꯩꯈꯣꯏ ꯄꯥꯕꯁꯤꯕꯨ ꯀꯔꯤꯃꯠꯇ ꯁꯦꯡꯗꯣꯛꯄꯤꯗ꯭ꯔꯕ ꯍꯥꯏꯕꯅꯤꯗ ꯌꯦꯅꯈꯥ ꯂꯨꯈꯥꯁꯤꯁꯨ ꯃꯤ ꯂꯩꯇꯕ ꯌꯨꯝꯒ ꯆꯞ ꯃꯥꯟꯅꯔꯤ ꯑꯩꯗꯤ ꯇꯟꯕꯨ ꯇꯜꯂꯦꯗ ꯐꯠꯇ ꯍꯥꯎꯗꯤ ꯃꯌꯥꯝ ꯑꯁꯤꯅ ꯄꯨꯡꯆꯥꯏ ꯆꯥꯏꯅ ꯂꯩꯔꯤꯕ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯊꯥꯔꯤꯛ ꯊꯥꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯣ ꯀꯩꯁꯨ ꯅꯠꯇꯦ ꯏꯃꯥ ꯁꯨꯃꯥꯡ ꯊꯤꯂꯣꯡꯒꯤ ꯋꯥꯅꯤ ꯐꯔꯦ ꯏꯃꯥꯗꯣ ꯑꯩ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯀꯨꯞꯊꯥꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯏꯃꯥ ꯍꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯔꯝꯃꯨ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯝꯒꯅꯨ ꯋꯥꯍꯩ ꯀꯌꯥꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯁꯤꯗꯥꯏ ꯃꯈꯥ ꯊꯪꯕ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯕ ꯃꯍꯧꯁꯥ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯈꯨꯠꯁꯦꯝ ꯑꯣꯏꯅ ꯊꯣꯛꯂꯒ ꯈꯨꯜ ꯑꯁꯤꯒꯤ ꯃꯈꯥ ꯄꯥꯡ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯆꯥꯎꯔꯕ ꯄꯥꯠ ꯑꯃꯈꯛꯁꯨ ꯏꯁꯤꯡ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯔꯤꯕ ꯃꯗꯨꯕꯨ ꯎꯕꯗ ꯇꯣꯂꯦꯟ ꯋꯥꯈꯜꯗ ꯃꯣꯟ ꯃꯣꯟꯕꯨ ꯈꯜꯂꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯨꯝꯅ ꯐꯖꯔꯕ ꯄꯥꯠ ꯑꯃꯈꯛꯇꯤ ꯂꯩꯔꯤꯅꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯥꯎꯔꯕꯅꯣ ꯑꯗꯨꯒ ꯄꯥꯠ ꯑꯁꯤꯒꯤ ꯋꯥꯡꯃꯗꯅ ꯆꯥꯎꯔꯕ ꯁꯤꯡꯖꯥꯎ ꯀꯌꯥꯅ ꯃꯁꯤ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯄꯥꯠ ꯑꯁꯤꯗꯒꯤ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛꯇꯒꯤ ꯌꯦꯡꯈꯤꯒꯦ ꯈꯣꯌꯨꯝ ꯂꯥꯏꯒ ꯃꯊꯤ ꯐꯣꯡꯂꯕ ꯁꯥꯠꯂ ꯃꯗꯨꯕꯨ ꯇꯧꯗ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯠ ꯑꯁꯤꯗ ꯆꯠꯂꯒ ꯉꯥ ꯐꯥꯔꯕꯁꯨ ꯑꯃ ꯇꯧꯔꯕꯁꯨ ꯌꯥꯔꯒꯅꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯗꯤ ꯑꯣꯏꯕ ꯌꯥꯔꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯣꯂꯦꯟ ꯑꯗꯣ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯈꯥ ꯋꯥꯡ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯗꯣꯝꯗ
ꯀꯨꯝꯊꯔꯛꯂꯝꯃꯤ ꯄꯥꯠ ꯑꯗꯨꯒꯤ ꯃꯁꯤꯜ ꯍꯦꯛ ꯌꯧꯕꯒ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯥꯠ ꯑꯁꯤꯗꯤ ꯃꯁꯤꯕꯨ ꯀꯔꯝꯕ ꯄꯥꯠ ꯑꯣꯏꯔꯤꯕꯅꯣ ꯌꯥꯏꯊꯧ ꯄꯥꯠ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯅꯠꯇꯦ ꯌꯥꯏꯊꯧ ꯄꯥꯠꯇꯤ ꯑꯁꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤ ꯄꯥꯠ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯈꯣꯡ ꯑꯁꯤꯅ ꯍꯦꯛ ꯊꯦꯡꯕꯒ ꯏꯁꯥꯗ ꯏꯊꯤꯜ ꯑꯃꯗꯤ ꯐꯥꯎꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯥꯠ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯨꯟꯈꯥ ꯄꯥꯠ ꯍꯥꯏꯗꯨꯅ ꯀꯧꯈ꯭ꯔꯁꯅꯨ ꯅꯨꯃꯤꯠ ꯊꯥꯅ ꯂꯩꯔꯤꯕ ꯃꯈꯩ ꯈꯨꯟꯈꯥ ꯄꯥꯠ ꯍꯥꯏꯗꯨꯅ ꯈꯪꯅꯍꯧꯔꯁꯅꯨ ꯑꯁꯨꯝꯅ ꯇꯣꯂꯦꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯨꯟꯈꯥ ꯄꯥꯠ ꯍꯥꯏꯗꯨꯅ ꯊꯣꯟꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯏꯁꯣꯔ ꯑꯃꯈꯛꯇꯤ ꯂꯩ ꯑꯗꯨꯕꯨ ꯊꯣꯏꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯒꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯄꯥꯡꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕ ꯃꯁꯤꯗꯤ ꯇꯨꯔꯦꯜꯒꯤ ꯃꯔꯤꯜ ꯅꯠꯇꯕꯔꯅꯤ ꯀꯌꯥꯗ ꯊꯦꯛꯅ ꯈꯣꯏꯅ ꯆꯦꯜꯂꯛꯂꯤꯕꯅꯣ ꯅꯣꯡꯄꯣꯛ ꯄꯥꯡꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯒꯤ ꯂꯣꯛꯀꯤ ꯂꯣꯛꯂꯝꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡ ꯑꯣꯏꯔꯤꯒꯅꯤ ꯏꯁꯤꯡ ꯑꯁꯤ ꯇꯔꯨꯗꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯕ ꯊꯛꯄ ꯆꯥꯕꯒꯤ ꯃꯄꯨꯡ ꯐꯥꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯔꯒꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯄꯥꯡꯕꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯣꯡꯄꯣꯛ ꯇꯨꯔꯦꯜ ꯍꯥꯏꯗꯨꯅ ꯈꯪꯅꯕ ꯑꯣꯏꯔꯁꯅꯨ ꯅꯨꯃꯤꯠ ꯊꯥꯅ ꯂꯩꯔꯤꯕ ꯃꯈꯩ ꯅꯦꯡꯂꯦꯟ ꯑꯁꯤ ꯃꯥꯡꯕ ꯅꯥꯏꯗꯅ ꯂꯩꯍꯧꯔꯁꯅꯨ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯑꯩꯅ ꯊꯣꯜꯂꯕꯅꯤ ꯅꯣꯡꯄꯣꯛ ꯇꯨꯔꯦꯜ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯊꯣꯜꯂꯤ ꯃꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯊꯪ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯔꯝꯗꯁꯨ ꯃꯍꯥꯛꯅ ꯀꯨꯝꯊꯗꯨꯅ ꯏꯁꯤꯡ ꯏꯔꯦꯜ ꯑꯗꯨꯗ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯁꯣꯛꯇꯨꯅ ꯌꯦꯡꯖꯔꯝꯃꯤ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯤ ꯁꯤꯔꯣꯡ ꯄꯥꯟꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯆꯥꯎꯔꯕ ꯂꯤꯜ ꯑꯃꯈꯛ ꯍꯦꯛ ꯎꯔꯨꯔꯤ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯇꯣꯂꯦꯟ ꯑꯗꯣ ꯃꯁꯥ ꯄꯨꯝꯅꯃꯛꯇ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯄꯟꯊꯕ ꯇꯧꯗꯦ ꯇꯨꯔꯦꯜꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯂꯩꯔꯥꯏ ꯃꯄꯥꯟ ꯑꯗꯨ ꯇꯝꯅ ꯀꯥꯈꯠꯂꯛꯏ ꯁꯣꯔ ꯇꯥꯐꯦꯠ ꯍꯣꯜꯂꯤ ꯆꯠꯆꯥ ꯀꯌꯥꯗ ꯈꯨꯃꯟ ꯄꯥꯈꯪ ꯃꯍꯥꯛꯅ ꯀꯨꯗꯤꯕ ꯃꯁꯤꯒꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯊꯣꯏꯅ ꯆꯪꯅꯔꯨꯕ ꯌꯥꯔꯣꯏ ꯑꯁꯣꯛ ꯑꯄꯟ ꯁꯣꯏꯗꯅ ꯅꯪꯂꯒꯅꯤ ꯐꯔꯦ ꯃꯁꯤꯁꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯑꯣꯏꯔꯁꯅꯨ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯡ ꯄꯥꯡ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕ ꯃꯁꯤꯕꯨ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ